कुकी मिलिटेंट्सना कापलक्पा नोंमई मरुना पांदुना मैतैगी खुलंगाकपा वॉलंटियर अमा लैखिद्रे ngasi ayu angan ba chawrakna pung 3:30 rom tarakpa adwaida Imphal West District ke Lamsang Police Station na konba Kadangban Part 2 Mahadev Singh hairaga su khangna ba maphamda kuki khulai paiba singna nongmai kapsin dune attack chatharakpada khulngakpa naha ama laikhidre ba volunteer adugi maming Ningombam James sahi 18 apokpa en Nandeswar kawe laifamna Lamsang Police Station gi manungsa na leiba mayang langjingdagi ne laikhidre ba James ki apokpa en Nandeswar Sengmai Police Station da ASI waina leibani haire thawdok asigi matangda press na phangba pawgi matungin na Ningombam James ki faigan gi sarukta nongmai maru ama panbane adubu kuki khulai paiba singna mafam adu khudum chanduna laikhibadage mafam adu dagi lauthokna bohona bada matam khara sonthakibana maram oiraga asokpa adu I ka hena thokibadage maha khudong thiningai oiba phibam da rescue tauke adubu thinthadana ambulance da Jenims Hospital da pukhalaktuna matam khara layeng chatharaba matungda Asokpa aduna maram oiraga mahak laikhidabani haire laikhidraba Ningombam James Gram Panchayat mangana pullaga semba village volunteer force da yaubani haire panba yai laikhidraba Ningombam James Manipur da numit khudingi fongba naharol gi thaudang pauche gi paumi waina su matam khara gi mamang da thau pura mi haire